Armed Forces Special Power Act 1958 leitragadi Indian Army na North East operate tawbangam loi hairiba asina takpadi India government North East chalairiba asi democracy ki marumda military sasan chathari haibasi mayak sengle Assembly warolda aikhoigi leibak asa democracy leite military rule chalaire haina RK Sanayaima alias Meghen na phongdokre wafam sing asi nupilal ningsing numit kamari leinana nupilal memorial complex ta hailai katpa lakpada paumi singna hangba wahangi pakhum piraduna phongdokhibani makna makhatana duna Armed Forces Special Power Eki matangda paladuna mahakna hai United Nations Human Rights Council ki leibak niputaretna Pawada India dagi Armed Forces Special Power Act asi lauthoknaba khangalakhiba laikhrabani Manipur khakta natana Northeast atai states singdasu apasfa 1958 asi vote bank issue ama oina political parties kayana sizinaduna khudong chaba lauri Armed Forces Special Power Act asibu tarai loba phatte lengak nasu issue asibu miyamgi ihul khangna thabak paikhatpa mathau tai Nagaland ge Mon district ta handak Micham Praja Taramari Thawai Mangkiba Adu Armed Forces Special Power Eki Mayak Laraba Chaithengni Ek Asigi Marumda Security Forces Singna Democracy Bu Pizang Amo Oina Sizinaraga Micham Praja Kaya Hat Patupagi Tabak Tabani Manipur Miyamgi Hingnabagi Lanteng Asida Kaidau Nungda Kongpam Handokloi Ngasingasimak Aikoigi Kunai Asida Mathau Tariba Hingbagi Lanteng Asida Kongpam Jetna Miyamgi Dabak Matam Pumbada Lepkani Haina Makna Fongdoki Nakalamaramda Tes Brinda gi matangda hangba wahangi pakum piraduna Tes Brinda na Indian politics ta saruk yaduna bot lep ka doriba asi mahakamari leinade politics ta imau nupi haiba leite mahaki apambagi matung ina tawjabani adabu Brinda gi bot khomba matamda mahaki maming kotchilaga bot khombiganu mediana Tes Brinda gi bot lepaga mahaka punsin biganu haiba mahakna apil tawrakle UN Human Rights Council India government about 47 countries na afspasire pilton harkram India government amado kaishu nasung lechu marumdi afspa lokfogadi Indian Army na aikoi operation chathabang amoi han kan mugdin lei aduna di sigi matang dadi India government si army na pai habo in a sense aikoi the military rule lei habo Democracy laiteba democracy se just fizang never ko fizang si marum the heart but to mayam chathakidana Brindagi politics tongan politics sector sidadi ayun view afam laite politics de mon view ite ko yam sing haning bada aduna masi aranba wafam ni masidam hoigi vote khomasing na aigi mingsinam ler magasu madu tokdaba phai se haningi